Manipur Sakotpa Masum Santi Puranabagidamata, Si Minister N. Beren Singhana, Maki Secretariat Office ta all political meeting Pangthokre Haina, social media site or Facebook ta Maki account ki Tagalakli, High River meeting Sida, Sida, law and order, Hen security ki Fibam Faganabagi Matanga, fruitful of discussion, Kanaki Hainasu, Tagalakliba Posasina Makatana Pali. Delhi dagi Chief Secretary Sri Binit Joshi, Security Advisor Sri Kuldeep Singha amasum DGP Sri Rajiv Singha, Delhi dagi halaklaba matungda security amasum administrative measure gidamakta state asida Manipura peace restore tawnabi gidamakta thabak thorong hena lokhona bakhanakre. Prime Minister Narendra Modi amasum Union Home Minister Amit Shah Central Government ki guidance ki matungina stakeholder khudimok dialogue tawnabi dama initiate plan tawnabi damakta started tawre hainasu post asina makhata na pali atopa maruiba paw khrana amughana koki militant singna jaribam da amughana landa rakhre hari hairiba si ngaranu midang thokibani hairiba jaga si wapan makhong aina khangnaba mafamda koki terrorist na ihan hana mai thaba horakhi hari Thaudo si thokpodagi jiribam police sangsinduna fire service ka loinana sangsilubada koki militants ni numai kapsilakibadagi makoina tonglakhiba Scorpio rakshak bulletproof ta numai maru pankhi hari tungda bulletproof case per anisu sangsin khi hain stha pausna makhata na phungdurakli masida su hanma leitana koki militants na numai yauna numai bom yauna kapsilakhi hainasu pausna makhata na pali atopa paumana Kangbokpi Jilada Karam Tadoigi Sip Amasum Masanu Pakulai Pibisina Fajan Kre Haideba Pau Masu Miam the Tamzari. Ado Hosukin the Miam Tentan the Tamzagi. Ahan, but the social media site where river Facebook the Korangan Kuman Tagalak Pama River updating Miam the Ahan the Tamzagi. Irebag Iproki the Mak Shirabashi Yari Haiduna 80 Zihai Skugi mobile team isul in our singna in a kuyek Pibakini. Ekhoi English na nuaina leiba pame dubu kaidoruni sahi lising leiraklaba ireibak se kaigadabu oirabadi ekhoi siba sangba khangdana thengnaba tabani tuminadi leiraroi aroiba miku phawba thengnagani eti pumnamakta masigi thauna si lei kaudaba phai haiba korongan ba khumangi update mem na thamjari makasa tharakpuna Myanmar refugees singi biometric lawnaba Mizoram na center gi paukta ngaidi Panam Pauksi di kila kusaraga, awang pok state sing de Ladiba Myanmar refugees sing lising kontragom di hen bigi biometric lawnaba Mizoram government center gi paukta ngai di hedi. Mizoram Home Department ki official amana mata ki wapu masi fongdok laduna biometric enrollment gi anauba portal ama hanana sem sadun lady. Center na instruction hek pirakpaga Myanmar gi refugees sing asigi biometric law bigi thabak satharagani. Mizoram Chief Minister Laldoho Mana biometric enrollment lauduna data sing thamnaba portal sem sadun lady. Adhuba matamda biometric law bigi thabak hauragani haina phongdokhiba leikhrabani. Mamang sahi ki April the Ministry of Home Affairs the Mizoram amasu Manipur laingakta Myanmar gi sangsilakhiba illegal immigrants sing biometric amadi biographic details sing lawnu khankhibani. Loinana Mamang sahi June thada biometric lawgi campaign sahi adumaki September phawgi manungda loishinana bagi khangan khibani pausna makatara dun hai center na biometric lawgi thab Mizoram amasum Manipur gi oina mamang sahi gi September phawgi manungda loishinana ba khangan ba leikrabasu Mizoram gi oina mamang sahi gi November thada state assembly mikhal leiba maramna state asida lairiba Myanmar refugees singi biometric amasum biographic enrollment gi thabak pangtokkhibadabani sei sigi January thada Mizoram gi Chief Minister Amit Shah ga unaduna Mizoram sangjafam lauduna leidiba Bangladesh amasu Myanmar gi refugees singi biometric amadi biographic lobigi thabak satharabadi makhoibu maramda hankhro hairaklagani haibigi akiba lei haina phungtuki wafam adugi matangla Union Home Minister Amit Shah na makhoigi biometric na singma laurabasu Myanmar da mahausagi punsida hanjilaktriba fawba Makhoibu halan khinaba thabak lokhat loi haina thajaba pikhibani Mizoram State Home Department ki record matuk ina state asigi tuan mafam singda puna Myanmar refugee lising kuntraga humdoiga sani pan kuntraga mangale masigi manungda lising taraga nithoga samapan ga amana angang singni
मिजोराम की संफाई डिस्ट्रिक्ट म्यांमार रिफ्यूजी लिसिंग तरागा मरीगा सनीगा तरागा निथोई लेदुना स्टेट असिगी अतै मफमसिंगदगी ख्वाइदगी रिफ्यूजी लेबा डिस्ट्रिक्ट अमा होइरि मिजोराम की डिस्ट्रिक्ट तरुकता पुनः रिलीफ कैंप चामगा तरागा मथोई लेदुना मसिदा मियामना रिफ्यूजी लिसिंग तरागा चंवागा यांखैगे निथोई चंगजफम लौदुना लेरि अदुगा रिफ्यूजी लिसिंग मपनगा सनीगा हुमफुगा मपन्ना मदी मतासिंग मदी मरुप मपांगसिंगी असानबा युमसिंगदा चंगजफम लौदुना लेरि मसिगी मथक्ता बांग्लादेश की रिफ्यूजी लिसिंग अमगा सनीपान मिजोराम की खा थांगबदा लेबा लोनलाई डिस्ट्रिक्ट लेरी मसिगी मथक्ता मणिपुर की लंजनरकपा मियोय लिसिंग निपालोमसु मिजोरामना चंगजफम लौदुना लेरि हाइदेनसु पाउसिना फोंदोरकली अतोपा पाव अमदना असिबा हक्सांग अमा लेरमले नुमित हुमनीगी मनुंगदा मियातपा पुथोक्त्रबदि खोंजंग संगसिलगनी जेसी थौबाल डिस्ट्रिक्ट की संगाई युमफम पार्ट 1 सब लेकायदे नुपागी असिबा हक्सांग अमा लेरमले मियोय दु खंगाबोक पार्ट 2 मोइरांग पाली लेकायदगी थोक्सम अरुण चै कुनगनि पान अबोकपा मनाविनी हाइबा मसखंग मंगखरे इमुंग मनुंगदगी फंगबा पावगी मतुंग इना लेखिद्राबा अरुण स्टेट असिदा इरांग थोकपा होरकपदगी खुल ngaकने हाइदुना मयुम थदोक्तुना सखिबने ngarang khakta lau sugani haiduna mayumda halaklamba matung numidang wairam mayumdagi Honda Activa ama da thokraga ngasi ayuk sangai yumpham sabal laikai da siraga leirambani hairi police tagi phangwa paw gi matung ina laikhidrab aruna tonghiba Honda Activa aduna khangaboki tenthaga phaunaba lambi da leiram hairi मेसी की मतंगदा थौबाल पुलिस ने केस में लखोतुना थिजिन बाउख्रे लोइना अरुण की हक्सांग अदु पोस्टमार्टम तौनबगी दमक जेनिम्स मोक्र थंख्रे नकलमरोमदा अरुण की मेसी एसी सिंगनिंगाई ओय मेसी एसी कनागो ममियोय खरना लौतुंगनरगा हाटप ओयगनी हाइना खंगाबोक पार्ट 2 मोइरांग पल्ली लेकायदा मियाम की मिफम अमा पांगोक्तुना जीएसी अमा सेमगा लोइना वरेप क्या लौख्रे वरेप सिंग अदुगी मनुंगदा अरुणबु मिहात असिदा सेनबा मियोय सिंग मरी लेनबा अथॉरिटी न नुमित हुमनी की मनुंगदा पुथोक्तुना मतिक साब सैराक पीबीओ हाइना लेंगा का तक्सिनबा हक्सांग लौदबा मसुम नुमित हुमनी की मनुंगदा सब साफ लंगला लंगजन पुथोक्प ngamdrabadi जेएसी न तुआन बा सीएसओ सिंगा खुसमनरगा अकन मखोंजंग संगसिनगनी हाइबा वापम यावरि अतोपा पावमना राइट टू फूड मापुंग फाना फंगनना बहोनाबदा फूड सेफ्टी ऑफिशियल अमदी मियाम पुना थबक तौमिनबा संगी मिनिस्टर रंजन फूड सेफ्टी एडमिनिस्ट्रेशन हेल्थ डिपार्टमेंट मणिपुर अमदी कॉलेज ऑफ फूड टेक्नोलॉजी काउ इंफाल सिंदुना ngasi वर्ल्ड फूड सेफ्टी की थोरम पांगदोखरे constitutional right ओइरिबा राइट टू फूड असि मापुंग फाना फंगनना बहोनाबदा फूड सेफ्टी ऑफिशियल अमदी मियाम पुना थबक तौमिनबा संगी हाइना हेल्थ मिनिस्टर डॉक्टर सपम रंजन फोंदोखरे काउ इंफाल की ऑडिटोरियम द फूड सेफ्टी prepare for the unexpected high theme the pangthokiba thauramada minister sin makha taraduna miyam da apaba makal gi sana thaknabagi polam phangdaba amadi sep oidaba polam chasin mana aikoi miyoibada amang ba kya thukali unsafe amadi unhygienic oiba sana thaknabagi polam sing chasin badagi miyoibada laina makal sani gi mathakta nahali मियामदा अफबा मदि मसल सुब चिंजाक साबना पीरिबा कानबसिंग असिगी मतंगदा निंगथिना खंगन बसंगैखि फूड सेफ्टी एडमिनिस्ट्रेशन की मैकेदी स्टेट असिदा लैरिबा होलसेलर दिगी इन कंज्यूमर फाब यौहलिबा रिटेलर शॉप सिंगदा हक्सांगदा सोक्तबा साना थकनबा पोलम सिंग योननबा हाइदुना अकन ममोंगना सेक्शन थरांग लखली हंदक थोखिबा इसिंग इसा अदुसु फूड सेफ्टी ऑफिशियल सिंगना बाजार एरिया दगी हौरग स्टेट असि तोंगान तोंगान मफम सिंग द इसाउना लुपसिंख्रबा पोलम सिंग योंदनबा ड्राइव सेतकी हाइबा वाफम सु मिनिस्टर नथमकी थौराम अदु कॉलेज ऑफ फूड टेक्नोलॉजी काउ इंफाल गी दिन ओइरिबा प्रोफेसर एनजी एबोयामा हेल्थ सर्विसेज मणिपुर की डायरेक्टर डॉक्टर ओ सनाहनबी फूड सेफ्टी मणिपुर की जॉइंट कमिश्नर डॉक्टर एस राजेन इंफाल ईस्ट अमदी इंफाल वेस्ट की फूड सेफ्टी डेजिग्नेटेड ऑफिसर सिंग फूड बिजनेस ऑपरेशन सिंगी मिहुत यावना मियोय क्याना सरुयाकी थौरामदुदा वर्ल्ड फूड सेफ्टी डे गा मरी लेना पांगथोकिबा क्विज कंपटीशन दा अथो एहेनबा तारकपा सिंगदा मना पीदुना पुंग थगोखि अतोपा पावमना मंडले द इमालय मरेल सीदबी अमसुम इमा पांथोइबी की फिजोल होंबगी थौरम पांगथोखरे सनामई लाइनिंगबु इंडिया की रिलीजियस कोड पीबीनबा मणिपुर लेंगाना इंडिया लेंगाक तक्सिनखिरे म्यांमार की मंडले रीजन अमरापुरा टाउनशिप मनुंग लैबा लाट विमेन ताइंग क्वाट मनुंग लैबा यादानागु पागोदा हायरगसु खंगनबा लाइसंग मनुंगदा nganthoiribi imalai medel sidabi amasum ima panthoibi ani gi phizol hongbagi thorom ama ngasi ayuk 8 tabada pangthokre
Ibudau pakhangba lainingkol Mandale Mema na thadorok sirol amana hai thauramasi Manipur gi Federation of Indigenous Peoples Democratic Movement MMDA amadi ipudau pakhangba lainingkol ga punuk samnaduna satminaduna mai pakna pangthokpada asawa thaudang lobinakhi lainingkol gi president su oidiba FIDM gi executive member and angangom moirangsa na thawurel oiduna maruiba thaumi henthoiba Puron Khangba amasum singlemba mangang na silangna thoramasi mai pakna pangtokhi Manipur gi akanba irang marakta Mandalay laigi phisul yohan birakhiba kitamaksu lainingkol na thakatpa pangtokhi Mema da leiba sanamahi gi oiba laifam singi phisul hongbagi thoramsing sei khudingi mai pakna pangthokpa ngamnaba sanamahi amadi Mitai laining chatsaba singnagi mateng amadi thauna pangal hapnabasu apil torkli Memar khaknatana malemgi mafamsingda leiriba sanamai laining chatsaba singbu yokhatpa amadi sanamahi bu malemgi thakta pukhatuna mitaigi asingba matik magun kaihandana bu honaminasi loinana Manipur lenga kilusingba singnasu laining asibu yokhatpiduna laining asina tungi mirol yamna kana papirakhigani haiba khangminasi mising yamdraba mitai frukki oiba achauba awonba amasuk purakpada laining asina ta sengna mateng oirakhini Sanamai laining makhada mitai sing punsin mangamjabaga loinana top matik mangal su lakani laining asi minority status thambina basu lainga ki pokning sing silakli Manipur sanamai laining bu India ki religious court ama pibina bu India lainga ta athubra takshan yo Manipur lairiba laining sanamai temple board uttara sanglen sana konung umangkan melup amadi mitai maruna pun amat oina sanamai laining asu malemgi thakta recognize tawba laining ama ohenana bagi panamda thaudang lobi yu hairakli haina pau sida palakli atopa pau mandana Home Minister Amit Shah gi wafam yaningde Manipur gi CM Yahon Khidagi maram karigino wase Kari maram gi Home Affairs Minister Amit Shah na kaukiba high level gi mifam na Manipur gi Chief Minister N Biren Singha bu Yahon Khidri bano haina ngasi Women's Association for Socio-Economic Development Wasiat ki President N Nibaranina maki mayum na pangtukiba paumising unaba mana fongtokre Pau ki mifam nuda Nibaranina hakibada tha sigi taraga treta Delhi da Union Home Minister na siya law duna pangtukiba high level meeting aduda aikoi Manipur sigi mapi mapao di bas Minister N Biren bu yahonda basi karigino masana yauroi haibigira natragana makoi na pau piraktabigira haiba aikoi praja ama oina khangba pami Amaromda sahi ama hena thokpa irang asida khanarakpa sigidamaktadi yamna nungaije dubu aikoi Manipur gidamakta lawkiba warep singda Manipur PR satnahanba Apaspa thamba amadi Assam Rifles na lusingduna coming operations sa tahangani haibadu aikoi Manipur gi praja ama oina yaningde haina phongdoki pau gi mifam adu sarug yakhibi Women's Welfare Organization Kanglaipak WWOK gi General Secretary Hais Chandrabala na hibada June gi sachet taraga treta Delhi da phamki ba high level mifamda Chief Minister N Biren bu yauda basi nungaiti loinra phamkiba meeting aduda lepkhiba warep Manipur apaspa amadi PR thamgani haibagi wafam asi yaningde haina phongdoki ngasigi paumising unaba aduda Wasiat ki President O Nibarani Wasiat ki Secretary Y Ragini Assistant Secretary W Dasuda Lima WWOK ki President Hais Thoibi amadi General Secretary Hais Chandrabalasu sarukyaki Makhasa tharak poina Kangla Pau gi editorial myam thamjagi losilak poina Manipur gi wathuk loisina na bukuki sing nek tuna landa halibra India government na namlau lokshin bikraba Manipur gi apunba saktam amuhana thugai na bohonarakani thajade Manipur na India gi phibanung na tindringai mamangai dagi sahi cha kaya maningtamna Asiatic sovereign country oirakhibane adubu matamgi khonglei matungina lengak londa aka akum naiba madi ahongba kya leirakhibagi matungina ikoi kuidringai English ngamaga samapan ngani fugmapan India lenga na Manipur bu lauksinduna India lenga ki manungda lairakhiba ngasi phawda sai hundra ka manga mapung faraklaba matam sida India lenga na Manipur bu amuhana macheta na thugairakani haibagi thajaba daite Hauzik foreigners in kuki narco terrorists na Manipur landa adun apunbagi saktam thugaina badiman tawriba sida India gi lusinmusing na Manipur gi apunba saktam thugairaga kuki singi anauba laiba ama semanba pampham thokte Karigome India government masagi laibaki apun besaktam thugai na bohonarabadi madu masagi makhongna yanchinjaba amadi India gi apunba
saknamda mache tahananaba sinjaba oina thokani maramsing asi leibana hiram amatada Manipur gi apunwa saktam thugainaba honapam thokte India government of foreigners in Kukizau narco terrorist singa suspension of operation su sign tawduna makhoi bu yok tuna thamlakhibagi maramdi state asida khulai paiduna makhoi gi mangkhraba maningtamba amu hanjin hangani haiba panamda India government gi mathakta lalhau revolutionary movement sa thariba singa khulai gi muknaba am conflict leidiba sina India gi khwaidi gi koksik poidi Langakna lalhauba singbu lo niyadab unlawful organization ni lakhukuna laholup sing mutatnaba lanmigi mapangal sijinaduna lisang sitna khonarabasu lalhaubigi firep hongba leitaba sidagi lalawasi mataukramna lakshin gadagi haibigi pambai thirakpada foreigners in kuki zaugi khulai paib narco terrorist singbu khulai one sijinarakhibani lawi Manipur gi ningtam lahulup singna khulai paibi ihau satharibasi international law gi matungina maram chabu obina India government gi asobu wathok ama mayukna bani haina lawi maramdi India na Manipur lokshin khibadu law gi wangmada lamhui loksingda nampu hapu sisina khiba oibana pendraba Manipur gi tunglam set khangba miyeng sanba larik lesu hoiraba naharol singna khulai paibi gi lahlok satharakani haibasi matamdugi India gi politician Lusing masing na mangjong na fongdok play krabani Manipur da lairiba lalhauba gi watoki waroishin purana ba hona ba atop palai ba third country amana mayai leptuna political dialogue sataduna amicable solution purana ba hona ba mathoktai thaurang asigi makada wathok asigi waroishin purana ba hona bigi mahutta hauraktham khangdaba mapalai ba ki lamen tu hen ko ki theory singbu connecta Manipur da landa handuna Manipur gi manungda tongan balaiba ama seman gani haina hona riba si asing ma thawong nati masidi Manipur gi miambu Indian government gi yekna ba ohena na sin ma thawong erakani Indian government ko kiyama sumite ani gi marakta thokni pu wa thok asida political game sanari ba sina maram oiraga miamda mai ikpa oina thoktuna pre-major status demand gi anauba iho ama lakna gi paujal pibo oina thokali Manipur gi miya maru oina yelhomi singmi tami mitayamadi Ningol masami tay pangal sing na Manipur gi apun masaktam thugai na bohona po khudima ki mayokta lantheng minana bagi dama sem sabu upa phalakli ba sigi pung phathana ba India lenga ki lusing musing na kuki singi wathok matam jana lusinana ba thaurang lokhat kana asumba khongthang oigani Indian government na foreigners in kuki terrorist na Manipur thugai hanbadagi tholakli ba wathok asigi warosin puraktabani haiba miyam gi khulaw leirakli basi apaba khudam nati Miyam gi khulaw si nungsi sitna una leng bahawna di haiba wafam ga pangkhakni India government na kuki singi proxy war lusin hange hairabadi mikup kharagi manungda lusin mangani adubo wathok asi sahi ama hena sa thanduna thamli basigi nunggi ba aron ba agenda ama leibada gini lawi India government na Manipur gi apun saktam kai handana ba hona bada kuki sing tong sinduna war crime sa thanba sigi tungda oirakadaba amang atongi phal khangna wathok asi worosin prangna ba hona pamthui Wathok ama lusinana ba hona bada khusem gi anabu wathok ama sinba haibasi oithok loidaba amadi hena lanthok oigadaba apang magi sarau lang heba kangla pau gi editorial myam da makhatan special content moina myam thamjari aduga hauji koina di myam pau sumatang sa lusinjarage masu myam puna no update ngaminasi